ꯊꯣꯏꯕꯤ, ꯄꯨꯄꯨꯒꯤ ꯊꯣꯏꯕꯤ, ꯏꯁꯨꯕꯨ ꯀꯔꯥꯏꯗ ꯂꯩꯕꯒꯦ? ꯅꯪꯗꯤ ꯑꯗꯨꯗ ꯇꯥꯁꯤꯟꯗꯨꯅ ꯂꯩꯔꯤꯕꯀꯣ? ꯁꯦ ꯄꯨꯄꯨ ꯌꯦꯡꯒꯦꯁꯦ. 이씨, 마슈 토이비, 이슈부 깝라브라네. 하, 영호이, 낭나 둠나 레이라바디, 부부디 까리 오이니. 아이기디, 이슈 토이비, 낭 각단이네. 라오, 나사의 육덕이 까리 맞다 핵 짜우 타우 하이버슈 야데. 나 사도 나바 따리네. 부부가 내 까리노 가직당 사통 미나루시 라오네 낭바 마슈 토이비. 부부, nang loodong kugano. Ay tawayam nung IT. Nang narabro bubu. 마슈 토이비. Nade harido kay gino bubu. Lao, hausa magtatar sa sila o bubu. 부부 나디에 까나나 부부부 나이 하이리바노. 하, 마슈 토이비 레이링아이다. 부부디 까리슈 따우로. 로 카라 퉁고시디 아할로 실락버기 따우고니네. 까슈 따우고 나때. 시시. 아둠나 깝두나 레이가 눈에 낭봐. 부부네 이슈기나 따우고시 이행방암드레. Kaptadi, bubu. 마슈 토이비. Ayawaye bubu. 마슈 토이비야. Tamo saudo, laharoidro. Ngayon na kambas yabid. Adon sach ka. Namalaga. Malaka dyan na. Ngayon Madalatri. Tamo saudo, laharoidro bubu. 락간이다. ngarang mana set kibadudine. Mahak larik tamba set kibanine. Amuk soy dan halakan. Udah bahay ka na bubu. Soy bi. Udah bahay ka na bubu. Mayam na saurang kasat. Ay gusto tina sa namin. Ay si ilang tawbini. Napamanak na suru-suru lay nagalay sali. Adom lay suhay namin. Bubu, nang nahay day. Masi, ay galuhong din. Masuto. Ay ginubawi din din na. Aduga, mana ibutin na sa namin si kay ginububu. Ay kaplaroy kay ngamdi. Tamo sa usong ningsing din na lay. Ay am na wari bubu. Pupugi toibi. Mayam na hari sa sombra bubu. Masuto ibi. Tamo sa si, ay ginubanam na naman ba? Yung sinapasan doon na kami. Mama sana yaning di. Ay galuhong na ba sa lumay? Sao doon na yung sinadog doon na sa krin. Mayam na. Ay sino pa pabinihaya? Masuto ibi ya. Ay ikay kang tabi na di bubu. Ay awari bubu. Mayam mamangga. Ay amikay bubu. Pupugi toibi ya. Taibang palasigi. Awa nungay karino kangjadribi. Ay gisu toibibo. Mapuay na maramoy doon na asuk awa mapira po. Pupuna sin kiba pumbadi nang giyay panabanina masutoy biya. Ay na matamsang na nangbo siya na doon na laibang amloy kan kiba mikup adudagi. Ay na masipum na magsingase sin kiba nina. Hayeng ay na laytraga kanha na masutoy biya nang gusya na bigani. Hay ba? Masigi awa mawakal sita na pupupot habang amde. Hanjin, pupugi wakal mo. Uot libak mana. Ay bukay oyo hay ba nun na masutoy biye. Siyese, nang kaplagan o masutoy biye. Pupu na, sugi mataw ba siya yung mga amdre. Pupu! Nang kadorong yung pupu! Nang kapsito kayo gino pupu! Lo! Dr. Seste! Nade, harin no pupu!
ay kaplaruriye. Ay namaram moiraga pupu kapale. Pupu. Ay lale pupu. Ay lale. Masutoy ni. Pupu mo kayo na sige. Hey son! Ontok na supateta. Karigi aibu asuk tamtiraba. Laina sinanahan biriba. Isuse ay laytrabadi. Kanana siya nabigani. Pupugi toybi. Pupune isugi da magkanbada. Ay siba pamde. Pupu siningde de masutoy di. Puspu siningde. Mabokna haribasinadi parina dili chatlamdaida mabokna putholakliba aduk yamlaba siansingdo pupu sana hanna sinarambani haibuko Mane aina oidaba haizankhibani mabo selsingdo khurasana halna pirakpani hairuradi hoikhoi parina amuk saukhiduna lairik tamba chatlu yaroidra khanduna aina selsingdo magi mamtona pirakpani haikhibani oh khuranasu seldu pire haiduna aigi phamdasu ahenba mata pamkhide mabo ningthem aina sisu kaudrine khurana mikuptuda thobigidi waruranu isugidi ai leiri haina nokmi lehubato mabo kari noina se tariba pawmayam sibo Mabo. pari pare nanu kadomdege ha Mabo. Karino nga siya ay natariba pausiba. Adubo po na magsimlabra. Asing ba? Walo sinbiga na. Asing ba nga sidi ay ngonaloy na mayaksing na haibiyo. pari nang tinga saidagi mapanda tumina samleribra Ay mapamsida layte kangbagi mabok na nga si asing ba pong bahay do iba natra. pare Karino mabo. Wafamsing adubo nahan makay ngonda haibidriba di. Asukoy basi karigida magtalo sindu na tambiriba no. pari Mabo. waphamse aina lotunda thamlapadi nangona minamkhibaduna karamna aina waphamsi haidokani Mabo. mabok soikre pari mabok soikre Mabo kaisu soite. Masipum na magsay. Ay nalaan ba ni? Ay naloy nalaan ba ni? Ay natuan kiba ngakta ni mabo. pare adumna natumta naran sijaduna leraga karibu kanagani nahak matamduda lankide maboksu nangidamak khankibani maboksu lankide pupu sanahan bosu lankide masu thoibgidamak khankibani masama cancer na naduna kuina hinglaroi khanglakpadagi thoibiga thuna lohongnaba sinkibani pumnumasigi khwaidagi maran chunglai leitana awabat phanglibadi thoibini magi marandi karisu leitabani kanadise pari kadai nangbu thoibi phangle haibadaine thoibi bu pobirakdabro thoibi di pari pare nangbo thoibi puraga lakani hakibadaine Temba. karigina tumta lakli ha thoibi di kadaino pare aigi san thoibi kadaino Temba. Thoibido. Ay huyam na waro hoy. pare Ma lot kre temba. kari Ma. Ay huyam na waro kre. pare onto ida kamdongni Ayna amuhan na laklabadi. Ma mapamdu tadoktu na satkigani hayo. pare Pupugi maramda ayna wahang lurabasu. Mana ibu kamlay. kari Asukoy basi ayna tumina lay shaluba. Thoibido pupugi manakta layramgani ayna khanbagini. pare Langjaruba iral mayam aduna ngasidi. Magi mamangda isaga si phoba utpang ngamdabni. pare Adubo. Pupudi
ꯄꯨꯄꯨꯗꯤ ꯂꯩꯔꯝꯗ꯭ꯔꯦ 그래. ꯊꯣꯏꯕꯤꯕꯨ ꯃꯇꯣꯝꯗ ꯊꯝꯕꯤꯔꯝꯂꯒ ꯑꯩꯈꯣꯏꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯃꯦ ꯄꯨꯄꯨ. ꯄꯨꯄꯨꯅꯁꯨ ꯑꯩꯅꯁꯨ ꯑꯩꯅ ꯃꯥꯕꯨ ꯁꯦꯟꯅꯐꯝ ꯊꯣꯛꯄꯅꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯊꯣꯏꯕꯤꯗꯤ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯅꯥꯏꯇꯣꯝ ꯇꯥꯗꯨꯅ ꯁꯦꯟꯅꯕꯤꯅꯕ ꯀꯅꯥꯁꯨ ꯂꯩꯇꯅ ꯌꯥꯝꯅ ꯋꯥꯅ ꯂꯩꯔꯝꯂꯦ ꯊꯦꯝꯕ 버려. ꯊꯣꯏꯕꯤꯗꯣ ꯑꯩꯕꯨ ꯌꯥꯝꯅ ꯋꯥꯔꯧꯍꯧꯔꯦ ꯑꯩ ꯍꯧꯖꯤꯛ ꯀꯩꯗꯧꯒꯅꯤ ꯊꯦꯝꯕ 버려. ꯃꯥ ꯑꯩꯅ ꯊꯦꯝꯕ ꯌꯥꯗꯤꯌꯦ ꯌꯨꯝꯗ ꯆꯠꯂꯁꯤ ꯍꯥꯏꯔꯕꯁꯨ ꯃꯥꯅ ꯌꯥꯗꯦ 버려. ꯑꯩ ꯍꯧꯖꯤꯛ ꯀꯩꯗꯧ ꯍꯥꯏꯕꯅꯣ ꯊꯦꯝꯕ ꯑꯩ ꯍꯧꯖꯤꯛ ꯀꯩꯗꯧꯒꯅꯤ 버려. 마보, 시기 레이싱시 시대 숨 탐라게고. 아, 좀 러버 마보. ꯆꯨꯝꯃꯦ ꯌꯥꯝꯅ ꯍꯩꯔꯦꯗꯩ ꯆꯥꯗꯦ ꯂꯥꯏꯗ ꯀꯠꯅꯕ ꯍꯩꯔꯨꯛ ꯁꯦꯝꯕꯁꯨ ꯂꯩ ꯁꯤꯟꯗꯣꯛꯄꯁꯨ ꯌꯥꯝꯅ ꯍꯩꯔꯦ ꯃꯕꯣꯛꯅꯅꯦ ꯙꯨꯞꯁꯦ ꯆꯪꯈꯠꯂꯛꯑꯒꯦꯁꯦ 마보, ꯑꯩꯈꯣꯏ ꯄꯨꯄꯨꯅ ꯅꯍꯥꯟꯋꯥꯏ ꯇꯝꯕꯤꯔꯝꯕꯅꯤ. ꯃꯥꯅ ꯁꯨꯃꯥꯏꯅ ꯇꯧ ꯍꯥꯏꯅ ꯇꯥꯛꯄꯤꯔꯝꯃꯤꯕ. ꯅꯪꯅꯅꯦ ꯄꯨꯄꯨꯒꯤ ꯆꯍꯤ ꯀꯨꯃꯣꯜꯁꯤꯗ ꯏꯁꯣꯔꯗ ꯍꯩꯔꯨꯛ ꯂꯩꯔꯨꯛ ꯀꯠꯄꯁꯤ ꯅꯪꯅ ꯂꯥꯛꯎ ꯌꯥꯕꯁꯦ ꯃꯕꯨꯛꯇꯤ ꯄꯦꯜꯂꯤꯅꯦ ꯊꯣꯏꯕꯤ ꯑꯩꯅ ꯅꯪ ꯂꯥꯛꯎ ꯌꯥꯔꯔꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯃꯤꯄꯥꯏꯔꯨꯔꯕꯅꯤ 마보, ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯨꯗ. ꯑꯩ ꯀꯩꯁꯨ ꯈꯟꯗꯦꯗ. ꯁꯦ ꯁꯤ ꯁꯤꯟꯗꯣꯛꯄ ꯂꯣꯏꯕꯒꯅꯦ ꯂꯥꯏ ꯈꯨꯔꯨꯝꯃꯁꯤ ꯄꯨꯄꯨꯒꯤ ꯊꯋꯥꯏꯅ ꯁꯥꯟꯇꯤ ꯑꯣꯏꯅ ꯂꯩꯅꯅꯕ ꯅꯕꯨꯛꯅꯤꯡ ꯆꯪꯅ ꯈꯨꯔꯨꯝꯃꯨꯀꯣ 마보. 마셔. ꯀꯩ ꯂꯩꯔꯦ 토이비는 것이 라오야 있시버 너는 템루이로. ꯑꯁ ꯊꯦꯝꯗꯦꯗ 예. 뭐tom도 라오야 이로 하자. 나한테 거리게 템루들이봐. 하. 너기나 덕나 들어도 봐. ꯑꯁ 안강세 너는 와로운 기반에 너는 템만 독들어. ꯊꯣꯛꯑꯦ ꯑꯩꯅ ꯊꯦꯝꯐꯝ ꯊꯣꯛꯑꯦ ꯑꯩꯅ ꯋꯥꯔꯧꯍꯟꯈꯤꯕꯅꯤ ꯑꯩꯅ ꯁꯣꯏꯈꯤꯕꯅꯤ 아, 호이네. 아두 가이에 안강세 너는 템루들이봐. ꯃꯥꯅ ꯊꯦꯝꯕ ꯌꯥꯗꯦ 예. ꯀꯩꯒꯤꯅꯣ ꯍꯥꯏꯗꯅ ꯏꯇꯣꯝꯇ ꯍꯪꯖꯔꯣꯏ ꯄꯥꯎꯈꯨꯝ ꯑꯃꯈꯛ ꯐꯪꯉꯤ ꯑꯩꯅ ꯂꯥꯜꯂꯨꯕꯒꯤ ꯑꯩꯅ ꯃꯅꯥꯛꯇ ꯆꯪꯂꯨꯏ ꯃꯥꯅ ꯂꯣꯠꯈꯤ ꯑꯩꯅ ꯋꯥ ꯍꯥꯏꯔꯨꯏ ꯃꯥꯅ ꯇꯨꯃꯤꯟꯅ ꯂꯩꯈꯤ ꯑꯩꯅ ꯃꯥꯕꯨ ꯌꯦꯡꯂꯨꯏ ꯃꯥꯅ ꯌꯥꯗꯦ ꯂꯥꯟꯖꯔꯦ ꯍꯥꯏꯗꯨꯅ ꯂꯤꯁꯤꯡꯂꯛ ꯍꯥꯏꯖꯔꯨꯏ ꯃꯥꯅ ꯑꯩꯗꯤ ꯂꯥꯟꯈꯤꯗꯦ ꯍꯥꯏꯅ ꯑꯗꯨꯃꯛ ꯍꯥꯏꯔꯛꯏ ꯑꯩꯕꯨ ꯆꯠꯈ꯭ꯔꯣ ꯍꯥꯏꯅꯁꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯥꯜꯂꯦ ꯊꯣꯏꯕꯤ ꯍꯥꯏꯅ ꯀꯧꯔꯨꯏ ꯃꯥꯅ ꯋꯥꯔꯧꯅ ꯑꯩꯕꯨ ꯌꯦꯡꯂꯛꯏ ꯃꯥꯒꯤ ꯋꯥꯔꯧ ꯃꯤꯠꯌꯦꯡꯗꯨꯅ ꯑꯩꯕꯨ ꯇꯠꯇꯅ ꯑꯣꯠꯂꯤ ꯑꯩꯕꯨ ꯑꯣꯠꯂꯤ ꯊꯦꯝꯕ 나오리네 능데. 하. 자, 막하 달고 농아이니. 마셔. 능기 너 봤다 버세. 너티 너 토모이도 뭐 까이로 부르는 봐. ꯀꯥꯏꯖꯁꯅꯨ ꯑꯩꯅꯁꯨ ꯃꯇꯝ ꯑꯃ ꯃꯥꯒꯤ ꯊꯃꯣꯏꯕꯨ ꯊꯨꯒꯥꯏꯕꯤꯈꯤ ꯃꯗꯨꯒꯤ ꯃꯍꯩꯅꯤ 해라. 나 빠만 거 떠는 다는 저. 남나버네. 안강제 템고. 좀더 투노 프로나 부터. 어디 펑엄들이 능 호모 언트니까. ꯊꯦꯝꯕ ꯅꯍꯥꯟꯈꯩꯗꯤ ꯑꯩꯗꯤ ꯈꯜꯂꯨꯗꯦ 아. ꯊꯣꯏꯕꯤꯁꯦ ꯑꯅꯝ ꯌꯥꯝꯅ ꯀꯜꯂꯤ ꯋꯥꯔꯧꯈ꯭ꯔꯗꯤ ꯊꯦꯝꯕꯒ ꯁꯨꯡꯌꯥ ꯌꯥꯔꯝꯗ꯭ꯔꯦ ꯃꯥꯒꯤ ꯃꯅꯥꯛ ꯅꯛꯁꯤꯟꯅꯕ ꯍꯣꯠꯅꯔꯨꯕꯁꯦ ꯌꯥꯝꯅ ꯂꯨꯔꯝꯂꯦꯉꯣ ꯊꯦꯝꯕ ꯅꯍꯥꯟꯋꯥꯏ ꯏꯅꯥꯛꯇ ꯅꯛꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗꯗꯤ ꯃꯥꯕꯨ ꯍꯟꯅ ꯌꯦꯡꯕꯤꯈꯤꯗꯦ ꯍꯧꯈ꯭ꯔꯒ ꯇꯛꯁꯤ ꯁꯣꯜꯂꯦ 나 토모이도 삐네 딱지 솔로 입어. 능 하비데 하네. 나시데 안강치나 시다 락래. 난 카이나 능 아이 마부나 마나타 잘라 파보다 로트나 좀 내키바네. 아이 나나타 라이 간치드네. 나 토모이도 땡톡도 놓으러보. 남자들은 뚝저리드나. 아무튼 뚜밀 레요바 토이비 라이 해봐 하이 파리 닝템 아 마보. 라오 솜다
ꯂꯥꯏ ꯈꯨꯔꯨꯝꯕ ꯌꯥꯔꯦ ꯅꯈꯣꯏ ꯑꯅꯤꯁꯨ ꯑꯃꯨꯛꯇ ꯈꯣꯏꯔꯨꯝꯂꯨ ꯂꯥꯎꯃꯤ ꯂꯣꯏꯔꯒꯅꯦ ꯆꯥꯂꯨꯛ ꯊꯥꯒꯦ ꯍꯥꯏꯔꯛꯂꯅꯤ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯃꯕꯣꯛ ꯁꯦ ꯑꯃꯨꯛꯇ ꯁꯣꯝꯗ ꯑꯝꯇ ꯂꯥꯛꯑꯣꯕ ꯁꯦ ꯂꯥꯛꯑꯣꯕ ꯁꯦ ꯑꯩꯕꯣ ꯍꯣꯏ ꯍꯣꯏ ꯊꯣꯏꯕꯤ ꯅꯪꯗꯤ ꯁꯤꯗ ꯂꯩꯍꯧꯀꯣ ꯌꯦꯡꯉꯣꯏ ꯅꯣꯏ ꯇꯥꯃꯣꯆꯧꯁꯦ ꯂꯥꯏ ꯈꯨꯔꯨꯝꯕ ꯍꯩꯇꯕꯅꯦ ꯅꯪꯅ ꯑꯝꯇ ꯇꯥꯛꯄꯤꯌꯣꯕ ꯀꯣ ꯅꯤꯡꯊꯦꯝ ꯃꯕꯣꯛ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯍꯣꯏ ꯄꯥꯔꯤ ꯂꯣꯏꯔꯒꯅꯦ ꯑꯉꯥꯡꯁꯦ ꯄꯨꯗꯨꯅ ꯂꯥꯛꯃꯤꯟꯅꯔꯣꯀꯣ ꯍꯣꯏ ꯃꯕꯣꯛ ꯌꯧꯔꯦ ꯀꯔꯤꯕꯣ ꯂꯥꯏ ꯈꯨꯔꯨꯝꯐꯝ ꯃꯐꯝ ꯌꯧꯔꯦ ꯈꯨꯔꯨꯝꯃꯣ ꯍꯥꯏꯕꯅꯤ ꯅꯪꯗꯤ ꯂꯣꯏꯔꯦ ꯀꯔꯤ ꯕꯣꯔ ꯅꯤꯔꯤꯕ ꯄꯨꯄꯨꯒꯤ ꯊꯋꯥꯏꯅ ꯁꯥꯟꯇꯤ ꯑꯣꯏꯅ ꯂꯩꯍꯟꯕꯤꯌꯨ ꯍꯥꯏꯅ ꯊꯨꯅ ꯈꯨꯔꯨꯝꯃꯣꯁꯤ ꯃꯥꯕꯣꯛ ꯍꯣꯏ ꯉꯥꯏꯔꯕꯅꯤ ꯈꯣꯏꯔꯝꯃꯒꯦ ꯑꯗꯣ ꯆꯨꯝꯂꯕ꯭ꯔꯣ ꯑꯩꯅ ꯂꯥꯏ ꯈꯨꯔꯨꯝꯗꯣꯏ ꯇꯧꯔꯤꯁꯤꯕꯣ ꯉꯥꯏꯈꯣ ꯀꯗꯥꯏꯗꯅꯣ ꯃꯥꯕꯣꯛꯀꯤ ꯃꯅꯥꯛꯇꯅꯤ ꯂꯥꯏ ꯈꯨꯔꯨꯝꯕꯁꯨ ꯂꯣꯏꯔꯕꯗꯨꯗꯤ ꯋꯥꯠꯂꯤ ꯀꯔꯤꯕꯣ ꯌꯨꯝ ꯍꯣꯡꯒꯅꯤ ꯑꯩ ꯌꯥꯝ ꯐꯩ ꯅꯪꯅ ꯌꯥꯔꯕ꯭ꯔꯣ ꯀꯔꯤꯒꯤ ꯌꯥꯗꯅꯤ ꯌꯨꯝ ꯍꯣꯡꯕꯕꯨ ꯑꯩꯅ ꯌꯥꯏ ꯌꯥꯗꯦ ꯍꯥꯏꯐꯝ ꯊꯣꯛꯇꯦ ꯍꯪꯐꯝ ꯊꯣꯛꯑꯦ ꯌꯥꯔꯒꯕꯨꯗꯤ ꯐꯔꯦ ꯊꯣꯏꯕꯤ ꯇꯥꯏꯌꯦ ꯅꯃꯥꯏꯗꯨ ꯅꯣꯟꯊꯗꯨꯅ ꯁꯨꯝ ꯂꯩ ꯉꯛꯁꯝꯗꯣ ꯇꯦꯛꯈꯤꯕ ꯇꯥꯔꯦ ꯑꯃꯨꯛꯇꯗꯤ ꯅꯣꯡꯈꯠꯂꯛꯎꯗꯅ ꯁꯦ ꯅꯣꯡꯈꯠꯂꯛꯑꯣꯕ ꯀꯩꯅꯣꯝꯃ ꯍꯪꯒꯦꯅ ꯆꯠꯈꯤꯅꯨꯋꯣ ꯉꯥꯏꯍꯥꯛꯇ ꯂꯩꯈꯤꯁꯦ ꯆꯠꯅ ꯆꯠꯅ ꯋꯥꯔꯤ ꯁꯥꯕ ꯌꯥꯏꯅ ꯃꯥꯕꯣꯛ ꯍꯣꯏ ꯉꯥꯏꯔꯝꯂꯅꯤ ꯌꯥꯗꯦ ꯉꯥꯏꯈꯣ ꯀꯨꯏꯔꯣꯏ ꯍꯥꯏꯕ ꯍꯪꯅꯤꯗꯣ ꯍꯪꯂꯨ ꯀꯧꯈꯤꯗ꯭ꯔꯦ ꯑꯃꯨꯛ ꯐꯥꯎꯕ ꯀꯔꯤꯕꯣ ꯑꯩꯕꯨ ꯇꯥꯃꯣꯆꯧ ꯍꯥꯏꯅ ꯀꯧꯈꯤꯗ꯭ꯔꯦ ꯃꯤꯡꯒꯧꯗꯨ ꯇꯥꯈꯤꯗꯕ ꯌꯥꯝꯅ ꯀꯨꯏꯔꯦ ꯌꯥꯔꯁꯤ ꯊꯥꯏꯅꯒꯤ ꯋꯥꯁꯤ ꯇꯣꯛꯂꯁꯤ ꯂꯣꯏꯈ꯭ꯔꯕꯅꯤ ꯀꯨꯏꯔꯦ ꯌꯥꯝꯅ ꯂꯣꯏꯗ꯭ꯔꯤ ꯑꯩꯒꯤꯗꯤ ꯂꯣꯏꯗ꯭ꯔꯤ ꯑꯩꯅ ꯂꯣꯏꯁꯤꯜꯍꯜꯂꯣꯏ ꯇꯣꯛꯂꯁꯤꯕ ꯋꯥꯔꯦꯝ ꯉꯥꯡꯂ ꯑꯩꯕꯨ ꯋꯥꯔꯧꯔꯤꯕ꯭ꯔꯣ ꯑꯩꯕꯨ ꯉꯥꯛꯄꯤꯔꯔꯣꯏꯗ꯭ꯔꯥ ꯋꯥꯔꯧꯗꯦꯗ ꯑꯩꯅ ꯉꯥꯛꯄꯤꯅꯕ ꯅꯪꯒꯤ ꯅꯔꯥꯟꯕꯨ ꯀꯔꯤ ꯂꯩꯔꯤꯒꯦ ꯊꯣꯏꯕꯤ ꯑꯩꯅ ꯍꯦꯟꯅ ꯂꯃꯟ ꯇꯣꯟꯁꯤꯜꯂꯤ ꯅꯍꯥꯟꯈꯩ ꯔꯤꯂꯤꯐ ꯀꯦꯝꯗꯁꯨ ꯅꯪꯅ ꯃꯇꯦꯡ ꯌꯥꯝꯅ ꯄꯥꯡꯕꯤꯔꯝꯃꯤ ꯊꯣꯏꯕꯤ ꯉꯁꯤꯁꯨ ꯄꯨꯄꯨꯒꯤ ꯆꯍꯤꯒꯤ ꯀꯨꯝꯑꯣꯟꯁꯤꯗ ꯎꯁꯣꯞ ꯀꯠꯄꯤꯔꯤꯁꯤꯅꯤ ꯑꯩꯅꯗꯤ ꯑꯁꯨꯝꯅ ꯇꯧꯕ ꯀꯔꯝꯅ ꯉꯝꯒꯅꯤ ꯊꯣꯏꯕꯤ ꯋꯥ ꯊꯩꯗꯣꯛꯀꯅꯨ ꯐꯔꯦꯁꯦ ꯅꯪꯅꯁꯨ ꯌꯥꯔꯦ ꯍꯥꯏꯔꯕꯅꯤ나 ꯑꯩ ꯍꯣꯔꯦꯟꯗꯒꯤ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯥꯛꯇꯨꯅ ꯂꯩꯔꯒꯦꯀꯣ ꯀꯔꯤꯕ ꯀꯗꯥꯏꯗ ꯂꯩꯗꯣꯔꯤꯕ ꯌꯦꯡꯉꯨꯅꯦ ꯍꯧꯖꯤꯛꯇꯗ ꯑꯩꯕꯨ ꯌꯦꯡꯂꯛꯏꯁꯦ ꯐꯔꯦꯁꯦ ꯅꯪꯅ ꯉꯁꯥꯏ ꯌꯥꯈ꯭ꯔꯗꯨꯗꯤ ꯑꯩ ꯌꯨꯝ ꯍꯣꯡꯂꯛꯑꯒꯦ ꯍꯥꯏꯕ ꯅꯔꯣꯟ ꯁꯦꯡꯉꯣ ꯍꯥꯏꯔꯤꯕ ꯃꯌꯥꯝꯗꯨ ꯀꯔꯤꯅꯣ ꯃꯕꯣꯛꯅ ꯃꯇꯝ ꯈꯔ ꯅꯤꯡꯊꯦꯝꯒ ꯄꯨꯟꯅ ꯂꯩꯍꯧꯅꯕ ꯑꯩꯅ ꯂꯣꯏꯅ ꯍꯥꯏꯅꯔꯕꯅꯤ ꯑꯩꯅ ꯅꯅꯥꯛꯇ ꯂꯥꯛꯇꯨꯅ ꯂꯩꯔꯗꯣꯏꯅꯤ ꯃꯌꯥꯝ ꯃꯔꯛꯇꯨꯗ ꯌꯨꯝ ꯍꯣꯡꯂꯛꯑꯗꯣꯏꯅꯤ ꯊꯣꯏꯕꯤ ꯑꯩ ꯅꯪꯕꯨ ꯅꯇꯣꯝꯗ ꯊꯥꯗꯣꯛꯄ ꯉꯝꯂꯔꯣꯏ ꯐꯥꯒꯤꯗꯣ ꯃꯇꯥꯡ ꯆꯥꯗꯦ ꯐꯥꯒꯤ ꯅꯠꯇꯦ ꯅꯪꯒꯤ ꯂꯩꯐꯝꯗꯨꯒꯤ ꯃꯤꯁꯤꯡꯒꯁꯨ ꯑꯩ ꯋꯥꯔꯤ ꯁꯥꯟꯅꯔꯕꯅꯤ ꯃꯣꯏꯅꯁꯨ ꯌꯥꯕꯤꯔꯛꯏ ꯑꯩ ꯂꯥꯛꯑꯒꯦꯀꯣ ꯍꯣꯔꯦꯟꯗꯒꯤ ꯑꯣꯏꯔꯣꯏꯗꯕ ꯋꯥꯗꯣ ꯍꯥꯏꯅꯨꯕ ꯑꯣꯏꯒꯗꯕ ꯋꯥꯅꯤ ꯊꯣꯏꯕꯤ ꯊꯣꯏꯕꯤ ꯅꯪꯅꯗꯤ ꯌꯨꯝꯗ ꯍꯜꯂꯁꯤ ꯍꯥꯏꯕꯁꯨ ꯌꯥꯗꯦ ꯑꯗꯨꯅ ꯁꯤ ꯅꯠꯇꯅ ꯀꯔꯤꯗꯤ ꯄꯥꯝꯕꯩ ꯂꯩ ꯑꯩꯅ ꯅꯅꯥꯛꯇ ꯂꯥꯛꯇꯨꯅ ꯂꯩꯒꯅꯤ ꯅꯪꯕꯨ ꯁꯦꯟꯅꯒꯅꯤ ꯑꯩꯅ ꯅꯪꯕꯨ ꯁꯦꯟꯅꯗꯅ ꯀꯅꯥꯅ ꯁꯦꯟꯅꯒꯅꯤ ꯑꯩꯕꯨ ꯋꯥꯔꯧꯒꯗ꯭ꯔꯥ ꯏꯇꯧꯁꯤꯒꯦꯃꯣ ꯂꯥꯛꯄ ꯌꯥꯔꯣꯏ ꯌꯥꯔꯣꯒꯕ ꯍꯦꯛ ꯂꯥꯛꯄꯗ ꯑꯩ ꯇꯨꯃꯤꯟꯅ ꯆꯠꯈ꯭ꯔꯦ ꯈꯪꯉꯨ ꯅꯇꯣꯝꯗ ꯂꯩꯖꯍꯧ ꯑꯩꯅ ꯌꯥꯅꯤ ꯈꯟꯕ꯭ꯔꯣ ꯅꯃꯤꯒꯨꯝꯅꯅꯦ ꯅꯪꯒꯤ ꯅꯇꯨꯡ ꯀꯣꯏꯅꯤ ꯅꯪꯒꯗꯣꯏꯅꯤ ꯅꯪꯅ ꯆꯠꯄ ꯃꯐꯝꯗ ꯑꯩꯁꯨ ꯂꯥꯛꯀꯅꯤ ꯅꯪꯕꯨ ꯁꯦꯟꯅꯒꯅꯤ ꯅꯪꯕꯨ ꯊꯥꯗꯣꯛꯂꯔꯣꯏ ꯏꯀꯥꯏꯕꯁꯨ ꯌꯥꯝꯅ ꯈꯪꯉꯝꯗ꯭ꯔꯦꯅ ꯁꯤꯗꯤ ꯅꯪ ꯈꯛꯇꯅꯤ ꯄꯨꯄꯨꯁꯨ ꯂꯩꯇ꯭ꯔꯦ ꯄꯨꯄꯨꯅ ꯄꯥꯝꯂꯝꯕꯁꯨ ꯁꯤꯅꯤ ꯑꯩꯅ ꯄꯨꯄꯨꯒꯤ ꯅꯤꯡꯕ ꯁꯣꯏꯗꯅ ꯊꯨꯡꯍꯟꯒꯅꯤ ꯇꯥꯅꯤꯡꯗ꯭ꯔꯦ ꯊꯣꯏꯕꯤ ꯁꯦ ꯑꯩꯉꯣꯟꯗ ꯑꯃꯨꯛꯇ ꯌꯦꯡꯂꯛꯑꯣ ꯑꯃꯨꯛꯇ ꯃꯣꯃꯣꯟ ꯅꯣꯛꯑꯣꯕ ꯀꯨꯏꯔꯦ ꯅꯪꯅ ꯅꯣꯛꯄ ꯎꯕ ꯐꯪꯈꯤꯗꯕ ꯃꯐꯝꯅ ꯃꯇꯝꯅ ꯑꯩꯕꯨ ꯃꯤꯅꯨꯡꯁꯤ ꯈꯪꯗꯕ ꯃꯥꯒꯤ ꯁꯛꯂꯣꯟ ꯂꯨꯍꯟꯈ꯭ꯔꯦ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯃꯇꯝ ꯑꯗꯨꯗ ꯋꯥꯈꯜ ꯑꯁꯦ ꯁꯦꯔꯥꯟꯅꯅ ꯈꯜꯂꯝꯗ꯭ꯔꯕ ꯅꯪꯒꯤ ꯋꯥꯍꯩꯁꯤꯡꯒꯤ ꯃꯃꯜ ꯅꯪꯒꯤ ꯃꯤꯠꯌꯦꯡꯒꯤ ꯃꯃꯜ ꯄꯨꯝꯕ ꯃꯒꯨꯟ ꯀꯌꯥꯝ ꯂꯩ ꯍꯥꯏꯕ ꯈꯪꯂꯝꯂꯕ ꯉꯁꯤ ꯑꯩꯅ ꯑꯉꯥꯎꯕ ꯑꯃꯒꯨꯝꯅ ꯍꯤꯡꯂꯤꯕ ꯑꯁꯦ ꯍꯤꯡꯂꯝꯂꯣꯏꯗꯕꯅꯤ ꯍꯧꯖꯤꯛꯇꯤ ꯑꯩ ꯃꯤ ꯑꯣꯏꯔꯦ ꯃꯤꯔꯛ ꯇꯤꯜꯂꯦ ꯑꯗꯨꯕꯨ ꯊꯣꯏꯕꯤ ꯅꯪꯕꯨ ꯃꯤꯔꯥꯏꯕꯤꯈꯤꯕ ꯄꯨꯟꯁꯤ ꯑꯁꯦ
ꯃꯃꯜ ꯂꯩꯇ꯭ꯔꯦ ꯑꯩꯒꯤ ꯃꯃꯜꯗꯤ ꯅꯪꯅ ꯍꯥꯞꯄꯤꯕ ꯑꯣꯏꯔꯝꯂꯦ ꯊꯣꯏꯕꯤ ꯆꯤꯔꯣꯜ ꯃꯥꯟꯕ꯭ꯔꯥ ꯑꯩꯒꯤ ꯋꯥꯍꯩꯁꯤꯡꯁꯦ ꯊꯣꯏꯕꯤ ꯑꯩ ꯂꯥꯟꯈ꯭ꯔꯦ ꯊꯣꯏꯕꯤ ꯑꯩ ꯂꯥꯟꯈ꯭ꯔꯦ ꯋꯥꯍꯩ ꯑꯃꯠꯇꯗꯤ ꯍꯥꯏꯌꯨꯗꯅ ꯀꯔꯤ ꯍꯥꯏꯌꯣ ꯍꯥꯏꯕꯅꯣ ꯊꯣꯏꯕꯤ ꯇꯥꯏ ꯍꯥꯏꯃꯇꯗ ꯅꯪꯕꯨ ꯌꯥꯔꯣꯒꯕ ꯍꯣꯏ ꯃꯇꯝ ꯈꯔ ꯄꯤꯌꯨ ꯉꯁꯤꯁꯨ ꯍꯌꯦꯡꯁꯨ ꯏꯅꯥꯛꯇ ꯂꯥꯛꯄꯗꯤ ꯌꯥꯗꯦ ꯌꯥꯔꯕ꯭ꯔꯥ ꯀꯌꯥꯝ ꯀꯨꯏꯅꯅꯣ ꯇꯥꯃꯣꯆꯧ ꯊꯣꯏꯕꯤ ꯅꯪꯒꯤ ꯅꯌꯨꯝꯗꯨꯗ ꯑꯩꯅ ꯀꯔꯝꯅ ꯂꯩꯒꯅꯤ ꯊꯣꯏꯕꯤ ꯅꯪꯅ ꯀꯔꯤꯒꯤ ꯈꯪꯁꯤꯟꯅꯗꯦ ꯊꯣꯏꯕꯤ ꯅꯪꯅ ꯑꯩꯒꯤ ꯇꯣꯜꯂꯕ ꯀꯅꯥ ꯂꯩꯖꯗ꯭ꯔꯕ ꯄꯨꯟꯁꯤꯕꯨ ꯎꯔꯨꯕꯗ ꯌꯨꯝꯗꯨꯗ ꯑꯩꯅ ꯂꯥꯛꯂꯒ ꯍꯥꯟꯅꯒꯨꯝ ꯊꯣꯏꯕꯤ ꯄꯨꯄꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗꯨꯕꯨ ꯅꯪꯅ ꯑꯩꯕꯨ ꯑꯃꯨꯛ ꯍꯩꯅꯔꯛꯇ꯭ꯔꯕꯗꯤ ꯊꯣꯏꯕꯤ ꯑꯩ ꯊꯣꯏꯕꯤ ꯇꯥꯃꯣꯆꯧ ꯑꯩ ꯌꯥꯝ ꯋꯥꯔꯦ ꯑꯩ ꯌꯥꯝ ꯋꯥꯔꯦ ꯇꯥꯃꯣꯆꯧ ꯀꯞꯀꯅꯨ ꯊꯣꯏꯕꯤ ꯑꯗꯨꯅ ꯅꯪ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯥꯛꯀꯦ ꯍꯥꯏꯔꯅꯨ ꯊꯣꯏꯕꯤ ꯑꯩꯕꯨꯁꯨ ꯅꯅꯥꯛꯇ ꯀꯧꯔꯅꯨ ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ ꯊꯣꯏꯕꯤ ꯑꯩ ꯌꯥꯝ ꯋꯥꯔꯦ ꯑꯩꯒꯤ ꯌꯨꯝꯁꯨ ꯂꯩꯇ꯭ꯔꯦ ꯊꯣꯏꯕꯤ ꯑꯩꯒꯤ ꯂꯩꯐꯝꯁꯨ ꯂꯩꯇ꯭ꯔꯦ ꯄꯨꯄꯨꯁꯨ ꯂꯩꯇ꯭ꯔꯦ ꯑꯩꯒꯤ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ ꯊꯣꯏꯕꯤ ꯑꯩ ꯏꯇꯣꯝꯇ ꯉꯥꯏꯔꯦ ꯊꯣꯏꯕꯤ ꯑꯩꯈꯣꯏ ꯄꯨꯄꯨꯗꯣ ꯃꯁꯥꯗꯨ ꯀꯟꯅ ꯅꯥꯔ ꯐꯥꯎꯕꯗ ꯑꯩꯒꯤ ꯈꯜꯂꯒ ꯃꯥ ꯅꯥꯏ ꯍꯥꯏꯗꯣꯛꯇꯤꯌꯦ ꯃꯥꯒꯤ ꯑꯔꯣꯏꯕ ꯃꯤꯀꯨꯞꯇꯨ ꯐꯥꯎ ꯑꯩꯕꯨ ꯌꯦꯡ ꯃꯥꯅ ꯀꯞꯇꯨꯅ ꯀꯔꯝ ꯂꯩꯍꯧꯅꯤ ꯍꯥꯏꯗꯨꯅ ꯁꯤꯡꯉꯝꯗꯅ ꯁꯤꯈꯤꯌꯦ ꯀꯞꯀꯅꯨ ꯊꯣꯏꯕꯤ ꯑꯩ ꯄꯨꯄꯨꯕꯨ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯅꯤꯡꯁꯤꯡꯉꯤ ꯊꯣꯏꯕꯤ ꯑꯩꯒꯤꯅꯦ ꯃꯥꯅ ꯅꯪꯕꯨ ꯂꯨꯍꯣꯡꯅꯕ ꯁꯤꯟꯈꯤꯕꯁꯨ ꯊꯣꯏꯕꯤ ꯇꯥꯃꯣꯆꯧ ꯅꯪ ꯄꯨꯄꯨꯕꯨ ꯑꯗꯨꯛ ꯁꯥꯎꯈꯤꯕꯗꯣ ꯄꯨꯄꯨꯕꯨ ꯁꯥꯎꯔꯒꯅꯨ ꯄꯨꯄꯨꯗꯣ ꯃꯥ ꯂꯥꯟꯈꯤꯗꯕꯅꯦ ꯇꯥꯃꯣꯆꯧ ꯁꯦ ꯑꯗꯨꯝꯅ ꯀꯞꯀꯅꯨ ꯁꯦ ꯊꯣꯏꯕꯤ ꯑꯩ ꯅꯪꯅ ꯀꯞꯄꯗꯣ ꯌꯦꯡꯕ ꯉꯝꯗꯤꯌꯦ ꯁꯦ ꯍꯧꯖꯤꯛꯇꯤ ꯑꯩ ꯂꯩꯔꯤꯁꯤꯗꯤ ꯅꯪ ꯀꯔꯤꯝꯇ ꯈꯜꯂꯅꯨ ꯁꯦ ꯄꯨꯄꯨꯗꯣ ꯂꯩꯔꯝꯂꯦꯟꯗ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯒꯅꯤ ꯑꯗꯨꯒꯤꯗꯃꯛꯇꯅꯦ ꯅꯪ ꯀꯔꯤꯁꯨ ꯋꯥꯔꯨꯔꯅꯨ ꯁꯦ ꯀꯞꯄꯁꯦ ꯊꯣꯛꯑꯁꯦ ꯑꯩ ꯂꯩꯔꯤꯁꯤꯗꯤ ꯅꯪꯒꯤꯗꯤ ꯑꯩ ꯂꯩꯔꯤꯌꯦ ꯊꯣꯏꯕꯤ ꯊꯣꯏꯕꯤ ꯇꯝꯊꯤꯕ ꯏꯇꯧ ꯄꯨꯝꯕꯒꯤ ꯃꯄꯨ ꯑꯣꯏꯈ꯭ꯔꯕꯁꯨ ꯅꯪꯕꯨꯗꯤ ꯑꯩꯅ ꯀꯥꯎꯕ ꯉꯝꯈꯤꯗꯤꯌꯦ ꯐꯅ ꯅꯪꯕꯨ ꯀꯥꯎꯊꯣꯛꯅꯕ ꯍꯣꯠꯅꯔꯕꯁꯨ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯦ ꯅꯪꯕꯨ ꯅꯤꯡꯁꯤꯡꯈꯤ ꯏꯔꯥꯜ ꯃꯌꯥꯝꯗꯨꯅ ꯅꯃꯥꯡꯗ ꯂꯦꯞꯄꯗꯤ ꯑꯩ ꯉꯝꯈꯤꯗꯦ ꯊꯣꯏꯕꯤ ꯑꯩ ꯂꯥꯟꯈ꯭ꯔꯦ ꯑꯩ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ ꯊꯣꯏꯕꯤ ꯑꯩ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ ꯍꯥꯏ ꯃꯥꯁꯣꯏ ꯀꯩꯅꯣ ꯅꯨꯃꯤꯠ ꯑꯅꯤꯗ ꯂꯩꯀꯥꯏ ꯀꯣꯏꯔꯅꯨ ꯍꯥꯏꯕꯅꯤ ꯅꯪꯕꯣ ꯆꯥꯛꯇꯨ ꯆꯥꯔꯣꯃꯦ ꯁꯨꯝ ꯌꯦꯡꯗꯨꯅ ꯂꯩꯅꯁꯤꯕ ꯌꯦꯡꯉꯨꯅꯦ ꯊꯦꯝꯕ ꯅꯪꯒꯤ ꯋꯥꯊꯤꯗꯣ ꯂꯦꯞꯄꯨ ꯌꯥꯔꯦ ꯑꯣ ꯗꯦꯝ ꯁꯥꯍꯦꯕ ꯏꯆꯟ ꯊꯣꯏꯕꯤꯁꯦ ꯆꯥꯛ ꯆꯥꯐꯝ ꯈꯪꯗ꯭ꯔꯦꯃꯤ ꯅꯪꯕꯣ ꯎꯕꯤꯔꯕ꯭ꯔꯁꯦ ꯅꯪꯅ ꯃꯨꯟꯅ ꯌꯦꯡꯕꯗꯨꯗ ꯑꯉꯥꯡꯁꯦ ꯇꯨꯝꯈꯤꯕ ꯇꯥꯔꯦꯕ ꯅꯪꯕꯣ ꯅꯤꯊ꯭ꯌꯥ ꯅꯪꯁꯨ ꯑꯣꯟꯊꯣꯛꯅ ꯐꯔꯛ ꯇꯥꯈ꯭ꯔꯦꯗꯀꯣ ꯑꯣꯏ ꯄꯔꯦ ꯌꯦꯡꯉꯨꯅꯦꯍꯦ 이젠 ꯊꯣꯏꯕꯤꯁꯤ ꯍꯥꯏꯐꯦꯠ ꯅꯣꯐꯦꯠ ꯇꯧꯏꯅꯤ ꯅꯪꯕꯣ ꯀꯗꯥꯏ 그래 ꯌꯦꯡꯉꯤꯁꯤ ꯌꯦꯡꯉꯨꯅꯦ ꯑꯩꯅ ꯐꯥꯒꯤ ꯇꯧꯅꯤꯅꯦ ꯅꯪꯕꯣ ꯑꯉꯥꯡꯁꯤ ꯅꯪꯅ ꯌꯦꯡꯂꯛꯏ ꯈꯪꯕꯒꯤ ꯃꯃꯥꯏꯁꯦ ꯁꯨꯝ ꯅꯣꯟꯊꯈꯤꯗꯨꯅ ꯂꯩꯃꯥꯏꯗ ꯊꯦꯡꯈꯤꯕ ꯇꯥꯔꯦꯅꯦ ꯃꯥꯁꯨ ꯅꯪꯕꯣ ꯊꯦꯝꯕ ꯅꯪꯁꯤꯗꯤꯕꯀꯣ ꯋꯥꯔꯦꯝꯁꯨ ꯌꯥꯝ ꯉꯥꯡꯉꯤꯍꯦ 마죠. ꯑꯁ ꯀꯔꯤꯅꯣꯃꯦ 이젠 토이비보 팀으로 보는 법. ꯊꯦꯝꯂꯨꯔꯦ 하. ꯑꯗꯣ ꯍꯧꯕꯗ ꯉꯥꯏꯔꯤꯗ 예. ꯌꯥꯝꯅ ꯋꯥꯠꯂꯤ 거의 나와있어도. ꯊꯦꯝꯕ ꯑꯩꯒꯤ ꯊꯣꯏꯕꯤꯁꯦ ꯑꯥ ꯅꯤꯡꯉꯥꯏ ꯌꯥꯝꯅ ꯀꯜꯂꯤ 예스. ꯃꯥꯒꯤ ꯑꯣꯏꯅ ꯅꯤꯡꯉꯥꯏꯁꯤꯗꯅꯦ ꯑꯩꯁꯦ ꯀꯅꯥꯅ ꯈꯪꯕꯅꯣ
ꯑꯉꯥꯎꯕ ꯑꯃꯒꯨꯝꯅ ꯆꯠꯈꯤꯕꯁꯨ ꯑꯣ ꯃꯥꯒꯤ ꯅꯤꯡꯉꯥꯏꯁꯤꯅ ꯅꯝꯗꯅ ꯑꯩꯕꯨ ꯉꯝꯈꯤꯕꯁꯨ ꯌꯥꯔꯤꯅꯤ ꯋꯥꯈꯜ ꯇꯥꯅ ꯇꯥꯅ ꯑꯩꯕꯨ ꯑꯗꯨꯃꯛ ꯑꯉꯥꯎꯕ ꯍꯥꯏꯕꯗꯣ ꯑꯣꯏꯍꯟꯈꯤꯕꯁꯨ ꯀꯅꯥꯅ ꯈꯪꯕ ꯀꯔꯤꯕ ꯍꯥ ꯅꯪꯅ ꯍꯥꯏꯔꯤ ꯃꯌꯥꯝꯗꯨꯕꯨ ꯀꯔꯤ ꯆꯨꯔꯣꯏꯅꯣ ꯍꯥꯏꯕ ꯍꯥ ꯄꯛꯇ꯭ꯔꯗꯅꯕ ꯃꯁꯤ ꯃꯍꯥꯁꯨꯁꯤꯃ ꯊꯦꯝꯕ ꯃꯥꯒꯤ ꯅꯤꯡꯉꯥꯏ ꯊꯦꯝꯕꯕꯨꯅꯤ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯅꯪꯅ ꯍꯪꯕꯒꯤ ꯈꯨꯝꯕꯅꯤ ꯀꯩꯅꯣ ꯑꯦ ꯅꯪꯅꯤ ꯏꯕꯨꯡꯉꯣ ꯋꯥꯈꯜ ꯇꯥꯗ꯭ꯔꯤꯗꯤ ꯑꯣ ꯁꯥꯍꯦꯕ ꯚꯥꯞ ꯇꯥꯕ ꯍꯥꯏꯔꯛꯈꯣꯅꯦ ꯐꯅ ꯑꯗꯨꯝ ꯇꯥꯕ ꯅꯨꯡꯉꯥꯏꯔꯤ ꯅꯪꯒꯤꯁꯦ ꯁꯦ ꯀꯗꯥꯏ ꯃꯈꯥꯗ ꯍꯥꯏꯔꯛꯑꯣ ꯍꯣꯔꯦꯟ ꯍꯥꯏꯒꯦꯁꯦ ꯆꯥꯛ ꯇꯣꯛꯑꯒ ꯆꯥꯛꯇꯨ ꯇꯨꯃꯤ ꯆꯥꯎ ꯅꯠꯇꯦ ꯅꯪꯕꯨ ꯑꯁꯦꯡꯕꯩ ꯊꯣꯏꯕꯤꯒꯤ ꯂꯝꯗ ꯂꯩꯔꯗ꯭ꯔꯣ ꯅꯌꯨꯝ ꯍꯣꯡꯂꯒꯦ ꯍꯥꯏꯔꯤꯕ꯭ꯔꯥꯕ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯅꯪꯒ ꯃꯥꯕꯣꯛꯀ ꯃꯇꯝ ꯈꯔ ꯂꯩꯃꯤꯟꯅꯔꯝꯃꯣ ꯍꯥꯏꯅ ꯑꯁ ꯅꯌꯨꯝ ꯂꯩꯕ ꯅꯪꯅ ꯃꯤꯒꯤ ꯔꯤꯂꯤꯞ ꯀꯦꯝꯞꯇꯨꯗ ꯃꯤ ꯂꯩꯐꯝ ꯆꯟꯗꯕꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯂꯩꯒꯗꯧꯔꯤꯕ ꯊꯣꯏꯕꯤꯅꯕꯨ ꯌꯥꯔꯛꯂꯕ ꯍꯥꯏꯁꯤꯕꯣ ꯌꯥꯗꯦꯗ ꯀꯔꯝ ꯌꯥꯒꯅꯤ ꯑꯦ ꯑꯩꯅ ꯂꯝ ꯍꯦꯟꯕ ꯑꯣꯏꯒꯦ ꯈꯜꯂꯨꯕꯒꯤꯅꯤꯗ ꯑꯣ ꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ ꯊꯦꯝꯕ ꯊꯦꯝꯂꯨꯗꯣꯏꯅꯤ ꯌꯥꯗ꯭ꯔꯤ ꯐꯥꯎꯕ ꯊꯦꯝꯂꯨꯗꯣꯏꯅꯤ ꯊꯣꯏꯕꯤꯅ ꯁꯥꯎꯗꯨꯅ ꯑꯃꯨꯛ ꯅꯪꯕꯨ ꯇꯥꯟꯊꯣꯛꯄꯤꯔꯛꯑꯗꯤ ꯃꯆꯤ ꯑꯃꯗ ꯑꯗꯨꯝ ꯇꯥꯁꯤꯟꯗꯨꯅ ꯂꯩꯔꯨꯅꯤ ꯑꯁ ꯅꯀꯣꯛꯇꯨ ꯆꯥꯏꯅ ꯅꯪꯗꯤ ꯍꯥ ꯆꯥꯛ ꯆꯥꯎ ꯊꯦꯝꯕ ꯌꯥꯔꯦ ꯑꯁ ꯅꯠꯇꯦ ꯃꯇꯝ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯗꯣꯏꯅꯣ ꯍꯥ ꯊꯕꯛꯁꯨ ꯑꯗꯨꯗꯤ ꯑꯗꯨꯝ ꯆꯠꯂꯒꯦ ꯍꯥꯏꯔꯣ ꯈꯪꯗꯦꯗ ꯃꯇꯝꯗꯤ ꯊꯣꯏꯕꯤꯅ ꯁꯥꯎꯕ ꯐꯠꯇ꯭ꯔꯤꯐꯥꯎꯗꯤ ꯂꯩꯔꯨꯕ ꯇꯥꯔꯦꯗꯅ ꯑꯉꯥꯡꯁꯤꯅ ꯋꯥꯔꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯅꯪꯕꯨ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯁꯥꯎꯈ꯭ꯔꯗꯤ ꯀꯝꯗꯧꯕ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯃꯅꯥꯛꯇ ꯂꯩꯔꯨꯗꯣꯏꯅꯤ ꯊꯦꯝꯕꯗꯁꯨ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯗꯤ ꯋꯥꯔꯧꯕ ꯁꯨꯡꯐꯥꯎ ꯐꯥꯎ ꯌꯥꯗ꯭ꯔꯗꯤ ꯅꯪꯗꯤ ꯀꯔꯤ ꯍꯥꯏꯔꯨꯗꯧꯔꯤꯕ ꯍꯥ ꯀꯔꯤꯅ ꯇꯧꯅ ꯏꯆꯟ ꯊꯣꯏꯕꯤꯕꯨ ꯀꯔꯝ ꯍꯥꯏꯅ ꯊꯦꯝꯗꯧꯔꯤꯅꯣꯕ ꯅꯨꯡꯁꯤ ꯍꯥꯏꯔꯨꯒꯗꯣꯏꯅꯤ ꯍꯥ ꯅꯨꯡꯁꯤ ꯍꯥꯏꯔꯨꯒꯅꯤ ꯑꯥ ꯅꯨꯡꯁꯤ ꯎꯠꯂꯨꯒꯅꯤ ꯑꯦ ꯅꯪꯗꯤ ꯃꯣꯂꯤ ꯊꯣꯏꯕꯤꯗ ꯄꯨꯔꯥ ꯉꯥꯎꯔꯦꯅ ꯅꯨꯡꯁꯤꯕꯕꯨ ꯐꯥꯒꯤꯔꯣ ꯊꯦꯝꯕ ꯑꯁ ꯑꯣꯏ ꯑꯣꯏ ꯃꯍꯥꯁꯣꯏ ꯌꯦꯡꯉꯨꯅꯤ ꯇꯨ ꯊꯣꯏꯕꯤꯁꯦ ꯑꯩꯈꯣꯏꯔꯣꯝꯗ ꯌꯦꯡꯉꯛꯏꯅꯦ ꯅꯪꯕꯣ ꯀꯗꯥꯏ ꯑꯦ ꯑꯁ ꯀꯩꯅꯣ ꯃꯥꯅ ꯑꯃꯨꯛ ꯅꯣꯛꯏꯁꯤꯅ ꯁꯤꯗꯤ ꯂꯥꯏꯅꯥ ꯌꯥꯝ ꯍꯦꯟꯖꯜꯂꯝꯃꯦꯅ ꯁꯤꯗꯤ ꯍꯥ ꯀꯝꯗꯧꯅꯤ ꯑꯩꯗꯤ ꯆꯥꯛ ꯆꯥꯐꯝꯒ ꯑꯃꯠꯇ ꯈꯪꯗ꯭ꯔꯦ ꯑꯩꯗꯤ ꯑꯁ ꯆꯥꯛ ꯍꯥꯗꯨꯅꯅꯦ ꯁꯤꯕꯅ ꯍꯥꯟꯕ ꯇꯥꯔꯦ 이보 ꯑꯃꯨꯛ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯦꯅꯦ ꯁꯦ ꯄꯥꯔꯤꯌꯥ ꯑꯁ ꯑꯉꯥꯡꯁꯦ ꯆꯥꯛ ꯆꯥꯐꯝ ꯈꯪꯗ꯭ꯔꯦꯃꯦ ꯅꯪꯕꯨ ꯌꯦꯡꯕꯤꯔꯅꯨ ꯀꯩꯗꯧꯔꯒꯦ ꯌꯦꯡꯉꯣ ꯑꯉꯥꯡꯁꯦ ꯏꯀꯥꯏꯈ꯭ꯔꯦ ꯃꯃꯥꯏꯁꯦ ꯉꯛꯁꯪ ꯉꯥꯡꯈ꯭ꯔꯦ ꯅꯪꯕꯣ ꯑꯁ ꯊꯦꯝꯕ ꯁꯤꯕꯨ ꯑꯩꯅ ꯌꯦꯡꯒꯦꯅ ꯌꯦꯡꯕ꯭ꯔꯣ ꯃꯇꯣꯝꯗ ꯌꯦꯡꯖꯈꯤꯕꯅꯤ ꯀꯩꯅꯣ ꯂꯣꯏꯔꯦ ꯋꯥ ꯂꯣꯏꯔꯦꯀꯣ ꯁꯥꯎꯕꯕꯨ ꯑꯁꯨꯛ ꯁꯥꯊꯤꯕ ꯅꯪꯅ ꯋꯥꯔꯧꯕꯕꯨ ꯑꯩꯅꯗꯤ ꯑꯣꯏꯅꯅ ꯇꯧꯑꯣꯏꯅ ꯎꯕꯀꯣ ꯁꯥꯎꯔꯕꯁꯨ ꯅꯨꯡꯁꯤ ꯋꯥꯔꯧꯈ꯭ꯔꯒꯅ ꯍꯦꯟꯅ ꯅꯨꯡꯁꯤ ꯑꯣꯏꯅꯔꯛꯂꯒꯅ ꯊꯃꯣꯏ ꯂꯝꯍꯦꯟꯕꯁꯤꯅ ꯀꯝꯗꯧꯕ ꯑꯩꯅ ꯀꯔꯤ ꯑꯣꯏꯕ ꯅꯪꯕꯨ ꯊꯦꯝꯕꯕꯨ ꯑꯁꯨꯛ ꯋꯥꯍꯟꯕꯀꯣ ꯊꯣꯏꯕꯤ ꯅꯪꯕꯨ ꯁꯥꯎꯕ ꯐꯔꯣꯒꯕ ꯑꯩꯒꯤ ꯃꯤꯠꯌꯦꯡꯒꯤ ꯃꯔꯣꯜ ꯅꯪꯅ ꯎꯕꯤꯌꯨꯕ ꯁꯦꯔꯥꯟꯅꯔꯨꯕ ꯈꯣꯡꯊꯥꯡꯁꯤꯅ ꯉꯁꯤꯗꯤ ꯅꯪꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯂꯥꯛꯂꯤꯕ ꯅꯪꯅ ꯆꯪꯖꯐꯝ ꯄꯤꯌꯨꯕ ꯁꯥꯎꯕ ꯐꯔꯣ ꯋꯥꯔꯧꯕ ꯐꯔꯣ ꯊꯃꯣꯏꯅ ꯅꯨꯡꯁꯤ ꯍꯥꯏꯔꯤꯕ ꯇꯥꯃꯣꯆꯧꯒꯤ ꯊꯣꯏꯕꯤ ꯌꯥꯔꯣꯕ ꯅꯪꯕꯨ ꯌꯥꯔꯣꯒꯕ